ये जी काफिला हमारा Houses India की Western थंग बसरुक तलेरी युमचंग नरीब पाकिस्तान हारिब कंट्री असिगी ओइन लेरीब फिल्म असी नोंग नोंग की सोक्सिन बेहजिलकली नाकल अमरोमदना पाकिस्तान की तोखाइना ताब पाम बलूचिस्तान लिबरेशन आर्मी सिंह की ओइबा लालोंग सिंह नाकल अमरोमदना पाकिस्तान लेंगा असि ब्लॉक थोक्तुना मखोइना पाकिस्तान पानगनी हाइदुना चंगसिलकलिब तेरिके तालिबान की माइकेरी की चथरकलिब अटैक पाकिस्तानी लानमी सिंह सीब लेप्ट्री मसीगुमलबा मतम असिदा इजराइल अमसुंग हमासकगी ओइबा लानफमदा हौजिक गाजागी ओइना पुथोरकलिबा यूएस की पीस लान असिगी मतांगदा पाकिस्तान हाइरिबा कंट्री असिगी ओइना लेरिबा लेंगा असी यूएस ना हाइरिबा मखै तौदुना लेख्रे मखोय असी यूएस दा योंथोख्रे हाइबगी यामना पेंदबा खोलाव अमगा लोइना पाकिस्तान की ओइना लेरिबा लेंगा यानिंगदबा अमसुंग यूएस ए यानिंगदबगी ओइबा इहो अमखक लाहौरदा यामना चाउना उबा फंगली तेरिक लावाई पाकिस्तान समना टीएलपी हाइना खंगनरिबा एक्सट्रीमिस्ट ग्रुप असिगी माइकेरिगी सिंदुना हौरकलिबा इहो असिदा मियोय अनि फाउबदी लेखिदबगी ओइबा पाव असि कन्फर्म ओइरे तौबतबु टीएलपी की माइकेरिगी क्लेम तौबगी मतुंगिना हौजि मखोइना चथरिबा प्रोटेस्ट असि नमथनबगी दमक्ता होनबदा पाकिस्तान लेंगा की माइकेरिगी अदुकी मतिक यामना कन वायलेंस सिंग सिजिनबा इहो हौरिबा मिचमसिंगदा नोंमै फाउबा कापना मरम ओइदुना मखोइगी ओइबा मियोय 13 लेखिद्रे हाइबगी ओइबा वाफमदि फोंदोक्ली अदुबु चप चाबा हौजि फाउबगी ओइना कैजुअलिटी की ओइबा रिपोर्ट असि खंगबा ngamdri मरमदि अखोइ स्वाइदा तौरिबा सिगा यामना मानना युमथंगनरिबा कंट्री असिदसु करीगुम इहो अमा लाक्पा तारगरी इंटरनेट सर्विस थिंजिनबा हाइबसि मखोइगी ओइबा हौनबिनी मरम अदुना इंटरनेट सर्विस थिंजिनखिबना पाउ कया अमदि हौजि फाउबा चपचाना कन्फर्म ओइबा ngamdana लेरी टीएलपी की माइकेरिगी सिंदुना अदुकी मतिक यामनबा मियोइसिंग अदुगी माइकेरिगी हंदा इकुइ कुइद्रिङाइदा मतम कुइनदगी सोनारंबा इजराइल अमसुंग हमासकी ओइबा लानफम मदु यूएस दा प्रपोज तौबा पीस डील अमदा हौजिक चथदुना पीस डील की ओइबा प्रोसेस हौख्रे हाइरिबा मतंग अदुदा पाकिस्तान की ओइना थोरकलिबा कांगबुसिंग अदुगी माइकेरिगी यानिंगदबा मरुओइनाबा पाकिस्तान हाइरिबा कंट्री असिगी लेंगा की माइकेरिगी यूएस एना हाइरिबा मखै यूएस ना पुथोकपा पीस प्रपोजल असिबु सौगतली हाइदुना यूएस की माइकेरिगी तौरिबा खुदिंग होय होय याय याय हाइदुना इनखिबा अदुदा मखोइगी ओइना लेरिबा लेंगा असी यूएस दा योंथोक्रे हाइबगी ओइबा यामना कन्दा पेंदबा खोलाव अमगा लोइनना इहो असी हौरखिबनी मरुओइना इहो हौरिबा मियोइसिंग असिगी माइकेरिगी यानिंगदबा फोंदोक्तुना यूएस की ओइना लेरिबा एम्बेसी दा थोमजिनदुना खोलाव कया अमा लाउकी मदुबु थिंगनबगीदमक्ता पाकिस्तानी लानमिसिंगी माइकेरिगी सिजिनबा वायलेंस दा असो अपनगी ओइबा रिपोर्टसिंग असी थोरखिबनी मसिगी मखा ताबो खोंजंग ओइना लाहौरगी मफम कया अमदा इरांग हौरमनबा मतुंगदा अदुकी मतिक यामनबा मियोइसिंग असी हौजिक कैपिटल ओइरिबा इस्लामाबाद तमना लाक्पगी ओइबा प्रोसेस अमदा लेरी लाक्लिबा मियोइसिंग अदुबु चंगहंदनबगीदमक्ता एनिमेंट सिजिनदुना थिंगु हाइबगी ओइबा पाकिस्तान लेंगाकी अकनबा ऑर्डर लेबना यामना कन्ना थिंगदुना होनरी मखा ताबा करी ओइरकदबनो हाइबा चपचाना खंगबा ngamdri तौबतबु हौजिक इहो असि लोशिनबा नति मखा ताना अदुमक चंगसिलकली मथंगदना यूएस प्रेसिडेंट डोनाल्ड ट्रम्प की माइकेरिगी यामना कन्ना होनरबा मतुंगदा हमास अमसुंग इजराइल की ओइबा लानफम असी सीजफायर हौखिबा नुमित निनि सुबगी ओइबा मतम असी फाउबदा इजिप्ट की ओइना लेरिबा मफम असिदा कंट्री कयामगी रिप्रेजेंटेटिव यावना मखा ताबा करी करम खोंथांसिंग लखटकदौरिबगे हाइबगी ओइबा वाफमसिंग खनबा लेप्ट्री हौजी यूएस प्रेसिडेंट डोनाल्ड ट्रम्प की माइकेरिगिसु इंडिया यावना कंट्री कया अमबु गाजागी ओइना लेरिबा सीजफायर की ओइबा वाफम असी खनबदा यावनबगीदमक्ति इनवाइटसिंग तौरे हाइबगी ओइबा वाफमसु अदुमक थोरकली हौजी फाउबगी ओइना सीजफायर चंगसिलकपा नुमिनिनि सुबा सिगी मतम फाउबदा यामना पॉजिटिव ओइबा मोंग अमखक्ते उबा फंगली थादोकनी हाइबा प्रिजनरसिंग नत्रगना हॉस्टेसेससिंग असी थादोकनबगी ओइबा वाफम असी अदुमक उबा फंगली अदुबु मतांग असिदा ममांगदसु फोंदोकिबा मरमसिंग अदुदा चेयनबा अदु यामना मैक सेंगना उबा फंगलकली हौजिक लाकदोरिबा मतम असिदा यूएस की माइकेरिगी पुथोरकलिबा पीस डील असिदा हमास हाइरिबा कांगबु असिगी माइकेरिगी ओपनली थोरक्तुना फॉर्मली साइन तौबा असी यावरोइदबगी ओइबा वाफम अमखक फोंदोरकली हौजिक हमास हाइरिबा ऑर्गेनाइजेशन असिगी माइकेरिगी यूएस प्रेसिडेंट डोनाल्ड ट्रम्पना पुथोरकलिबा पीस प्लान असी अदुकी मतिक यामना मरम चादबा मरु ओइना हमास हाइरिबा ऑर्गेनाइजेशन असिगी खुलाई लौथोकपा अदुगा लाकदोरिबा मतम असिदा गाजागी ओइना लेरिबा पॉलिटिक्स असिदा मखोय यावहंदबगी ओइबा वाफमसिंग असी यावबना मरम ओइदुना पीस डील असी मखोयना फॉर्मली साइन तौरोय हाइबगी ओइबा यामना कनबा आर्गुमेंट अममुक लाक्ली हौजिक चंगसिलगलिबा पीस डील असिदा मखा ताना चेनबा अमा ओइना अदुमक लेगिदोरिबा असी लाकदोरिबा मतम असिदा गाजा हाइरिबा मफम असिगी ओइना अनौबा लेंगा अमा सेमलकपा मतमदा हमासकी रोल यावबा यावदबगी ओइना लाक्लिबा इशू असिगा लोइना लोइना करीगुम्बा अनौबा लेंगा असी लाक्लबा मतमदा स्टेट ऑफ पैलेस्टीन असिबु कंट्री अमा ओइना रिकॉग्नाइज तौदुना मखोय असी यूनाइटेड नेशन दा माकिसु फमफम अमा फंगदरा हाइबगी ओइबा वांग असी मखा ताना लेरी मदुगु ओइबा वाफम अदु यावद्रिबा मखै पीस डील असी साइन तौनिंगदबगी ओइबा वाफम अदुसु हमासकी माइकेइदगी अदुमक पल्ली मथंग असिना हौजी गाजागी ओइना लाक्लिबा पीस डील असिगी यामना मरु ओइबा टर्निंग पॉइंट अमसु ओइकिबा यूएस की यामना मरी चेटपा कतर हाइरिबा अरब कंट्री असिगा यूएस की ओइना लेरिबा मरी असिदा अनौबा डेवलपमेंट अमखक्का
ꯃꯗꯨꯗꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯥꯎꯕ ꯏꯖ꯭ꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯇꯔꯒꯤꯗꯃꯛꯇ ꯗꯤꯐꯦꯟ ꯇꯧꯕꯤꯈꯤꯗꯕ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯂꯥꯛꯇꯨꯅ ꯑꯔꯕ ꯅꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USꯕꯨ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯚ ꯑꯃ ꯊꯤꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯟꯗꯗꯨꯅ ꯋꯦꯁ ꯕꯦꯡꯛ ꯐꯥꯎꯕ ꯂꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯣꯏ ꯍꯥꯏꯗꯨꯅ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯤꯁꯀꯤ ꯑꯣꯏꯕ ꯗꯤꯜ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯨꯔꯛꯇꯨꯅ ꯒꯥꯖꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ USꯒꯤ ꯑꯣꯏꯅ ꯀꯥꯏꯊꯔꯨꯔꯕ ꯃꯔꯤ ꯑꯗꯨ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ F-15 ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ USAꯒꯤ ꯂꯩꯃꯥꯏ ꯑꯣꯏꯔꯤꯕ ꯏꯗꯥꯍꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯁ ꯑꯃ ꯀꯇꯔꯒꯤꯗꯃꯛꯇ ꯂꯤꯡꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯏꯜꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯍꯥꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤꯗ ꯀꯇꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ F-15ꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯄꯥꯔꯁꯅꯦꯜ 600 ꯐꯥꯎꯕ US ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯇꯧꯕ ꯌꯥꯒꯗꯧꯔꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯗꯨꯅ ꯃꯔꯨꯑꯣꯏꯅ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯟꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒ ꯂꯣꯏꯅꯅ ꯑꯣꯄꯔꯦꯁꯟꯁꯤꯡ ꯀꯦꯔꯤ ꯑꯥꯎꯠ ꯇꯧꯕ ꯌꯥꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ USAꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯝꯅ ꯑꯔꯤꯕ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯁ ꯇꯧꯗꯨꯅ US ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯍꯟꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯄꯤꯁ ꯗꯤꯜꯅꯆꯤꯡꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕꯅꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯥꯖꯤꯟꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯇ ꯀꯔꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯀꯥꯡꯕꯨ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯛꯁ ꯑꯃ ꯄꯤꯕꯗ ꯅꯠꯇꯅ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤ ꯑꯗꯨꯕꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯃ ꯂꯩꯕꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯗꯨ ꯃꯊꯧ ꯇꯥꯕꯗꯒꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯍꯟꯗꯛ ꯀꯥꯏꯊꯔꯨꯔꯕ ꯃꯔꯤ ꯑꯗꯨ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯐꯤꯚꯝꯗ ꯍꯟꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄ ꯃꯇꯝꯗ ꯄꯥꯝꯃꯨꯗꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯖ꯭ꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯅꯧꯅ USꯒ ꯃꯔꯤ ꯆꯦꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯡ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ USꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯚ ꯑꯃ ꯌꯦꯡꯗꯨꯅ ꯃꯔꯨꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗ ꯇꯧꯗꯨꯅ ꯏꯁꯂꯥꯃꯤꯛ ꯅꯦꯇꯣ ꯑꯃꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯂꯥꯂꯣꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯔꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯈꯪꯅꯗꯕ ꯅꯠꯇꯦ